mayam punamukpu Shanjitkumar taramnok Sarii movie story Manipur ngasi pudun laksari film sigi maming Pre. Film se 2022 ki July thada release tawkhiba action horror adventure category oiba Hollywood movie mani mayamna su hena khangnaraba Predator hariba film series adugi manga subu film ni adu mamangda film kya thokjakhrabasu handaki asina makhoi sing adugi ahan bawari oigadori bani movies ne phangkiba rating sing di IMDb da 10 gi manung 7.2 gi rating phangi Rotten Tomatoes ta 93% gi fresh oi Metacritic ta 71% gi score toy Google users na 87% gi like piraba film amani movies gi director Dan Trachtenberg Producer na John Davis amadi Jen Meyers na oi writer na Patrick Esson na oi film sin number the sankhiba senpam na $1 million humphumnga sankhi hairi aduga film sin tankiba box office collection gi senpam na $1 million chohum tan khre hairi maroiba saktam langlib singdi film sigi main protagonist Naru gi saktam da Ember Mid Thunder Naru gi mayam bo riba Taabe gi saktam da Dakota Weavers Naru gi mama oribi Aruka gi saktam da Michelle Truss Wasapi gi saktam da Stormy ki aduga film sigi main villain lama oiduna Predator gi saktam lawriba Dan Diliegro pare mayam ay huzik film gi wari liba haujeragi aina haibata soi ki balan ki bama disi thaw yaw matam da mayam da ngak piu haiba wafam thamjari movie sigi ahubo sinmakta film sigi protagonist oiribi Naru Kobi asina masakti utana magi khonjel da hairi ngasidagi sahi kya gi mamangda ikhoi gi mafam asida monster ama haibadi hingzai aitamba malakhi haiduna masigi matung do lagibasi the Northern Great Plains haina khangnaba America gi mafam amadani aduga matamna 1719 gi September thadani masina takpadi films da udiba matamasi ngasidagi sahi samri rom helabagi wari hojek lead character oiribi Naru haribi nupi si ulagle mahak tumdun leiri magi yamanung sijaraba huyim su ulagli mamingna Sarii hain ko hojek Naruna hidak langthak semnaba mana masing heknabagi damakta satnaba thorang tawri khungang asigi asopan yorpa singbu mana layang bigi thabak sathabani samna hairabada hojik kan ni matam gi orga nam hak si doctor amagumani tawdu mana pamli wasidi asigumba sinpham asinate mahak hunter am oipa pami haibadi sadan bagi thabak isida mahak yawba pami adubu magi mama amadi mayambana sadan bagi sinpham asida yawdana bagi damakta thingduna thambani masibu mana di yama shauning ba haibadu oiram magi nuksiraba huyim oiriba Sarii ga punduna hidak langthak semna bagi damakta mana masing sing amadi panbi gi mara maru kya amasu phukni masigi matung Naruna mana pairiba singjang macha asibu langduna sanari masigi maramdi mahak hunter oiba pami haibadi sadan bo oiba pami maramasdagi mana lona mayam khangandana khusukulai sigsin bagi practice asi tawribani singjang macha asibu langbada Naru si yamna haithoi singthoi ba haibadu oire mana sum yenglakpa matamda saji khongul mata adun laibasi ure masdagi manak nak paswaisa saji si leramlagani khangbadagi yamna munne yenglai hojik saji sibu mana su ure magi Sarii ko hoi siga maga si yamna section na lairami hui asi mana phajna train tawbirabani aduna mana ngangliba wafam khudima hui asina loina khangi Naruna saji sibu hana bagi damakta singjang si langlage haidun hek tawringi tanjasida akas mathak asida kanma makhol ma taraklami masdagi masu yam ngaklami adubu saji sidi makhol si tabadagi senkhre masdagi saji si phana bagi damakta Naru amadi magi hui Sarina yamna kan selaklami Naruna yamna kan senduna u singasida chongduna amadi lituna saji sibu phana bagi damakta kan honari aduga Sarina su saji sigi mamanga thattuna yamna kan khongjilami hojik Naruna yamna kan chongduna saji sida singjang si langmi adubu singjang sina palhodre matungda saji si mafam sidagi na thoktuna senkhre asuma leiringai magi hui Sarii na khonglakpai makhol ma tarakpadi mahang sangsinduna yenglu matamdadi kanagumbana thaklamba langmada magi hui gi mamai si sabdun leiramle Naruna langsdagi hui si thalokpi aduga magi khawdagi mana masingna semba hidak langthak puthoraktuna shoklaba hui mamai sta taibirami hojik Sarii si su yam haraujarami mafamsda leiramni ba langsi ubda mahangakpada loikre maramdi makhoi gi tribe group asidi yotna singba dhatu sing sinabagi hai singba leibanate mafamsda uribasdi yotna sabani masi ubda mahangaktuna yamna munna yengduna leiram mana suma leiringai amukasu akas mathakta horum makhol si tarakle masdagi makhol tari mafamsda mahak sen thoroktuna yengami mana atiadi yengkhal ubada angangba mangal ga loinana karigumba chawro posak ama leire habisi mahang khanglami adu mafamsda uriba posak si karino habisi mahang khangjaramde matangi sindana Naru gi mayambo oriba Taabe haribu nupasi ulai hojik makoina tensi naduna use kapna honari Naruna use kasibu kapna bagi damakta tensi em loduna leikre aduga manakta leiriba mayamba Taabe na hairi babagi matungi naduna aina tamthiraba sha kya phabagi thabakta yaukhiba matamduda nangdi yamna pikli maramaduni imana nangbu hidak langthak semna bagi damakta mana masing hegan bathakibani madudagi nangsi hidak langthak semagi thabak isda sanghankibani kallaba nong marakta isasi pumcho chotuna leikhom marakta upsina silaga tamthiraba sha kya ma hatpada yauki tawriba khudima adu kutamia gi damakta tawribani hairi mayamda wafam matang sengdok jaramge kutamia haibadi makhoi gi tribe group asigi oina khwaidagi hena thona phaba miyo ema makhoi gi group sidagi khanbagi thawng sibu kutamia haina kawi
Hojik narunadi ten asi kaptabida em logduna adum leirami asuma leiringi mayam batabena mathakta pairibu usek sida tenjaina kapkhre aduga harai nangdi em logna tumlama male haiduna adubu naruna harai ai tumba natte matang saba tanja adu ngaiduna leibani hojikti usek asi khunnabagi damakta nangna turel si landuna sarpa dabani masi thoktanabagi damakta aidi khudong saba ngaiduna leiramani harai matang sta khoina khangba ma leire naru haribi asi yamna singbi nupi amani haigusi aduga mana makatarai turena si landuna sarpada nangi lirung ten mari adu solhanganu maduna nangonda khudong sa dabaki athokani haina su phongdolami masing matungda ngasai mana ukhibadugi pau tamlami mangna hairi ngasi ayukta ina yamna chaurba Thunderbird ama akas mathakta ukhi matang sta ina mayam da haijaning badi mafam sta leiriba miyoi singsti yamna chaukhatribanina akas ta uribadu karino haibsti makoina khangbanate haibadi madu atopa planet gi lakpi spaceship amani haibasidi makoina khangjabanate maramasina makoina usiek oraboi ningduna haibani mafam sta hairiba Thunderbird haibasi yamna chauba usiek makhalamani madu oraboi ningduna naruna mafam sta haibani aduga mangna makhatarei hadamukti kutamia se ai gitaran oiragani aduna chaurba Thunderbird haibu usiek asibu aina pharga mayam mangda unanabagi tanja tu lakle hairami adubu mayam batabena hairei aikoina sa phagadoribasidi aikoida khudong thiningai oiba haibadi aikoibu pharga makoigi machinjak oina chaba ngamba tamthirba sadu pharga utpadubuni kutamia haribasi adorabadi nangsi soidana aikoigi group asi goina thongna phaba misakni han khangadoribani aduga nangna haribasidi atia mathakta uba pot aduna aikoida karisu khudong thiba pirakloi madu pharubagi darkar leite hairei aduna nangna kutamia gi damakta sem sage haribadi tamthirba saing chaba achouba sasingbu phagadabani hairei masigi matungda naruna magi nungsiraba hui sigi loinana makoigi group na khundari mafamsta lagle makoigi khulasi amaga amaga yama nungsi janana leminaba khulamani asumna naru se hujik magi mayumda sangsilagle magi mama arukana mana masingdagi hidak langthak yam siamduna leiri naruna magi hui sari sibu yam luna tawjarami aduga mahakasi matam punamakta khusu khulai da thawa yausi mamana ui asiguma thawong sida maman di yaningde maramdi magi machanupi sibu sadan bagi thawak sida sanghaningde mana tawriba mana masingdagi hidak langthak sembagi thawak sida machanupi bi yahoningmani adubu naru asidi hidak langthak sembasi nate mana pamibadi sadan bagi thawakta yawbasini mana pamjaribadi hojik naruna hairei imana semni bihida adubu aikhoi khullasigi chiboriba nupa adugi khu sokhiba adugira mamana hairei magi phibam adu adum sokchilagle aduna hida hapnabagi tawribani naruna hairei adorabadi orange torchia haribu panbi duna sembe hida haptriba karigini masida mamana ngaktuna nangdi matau karamna orange torchia gi maramda khangibano hanglei masida naruna noktuna imana ingonda mamanga takpi khriba adudi hairei mafamsida naruna orange torchia haribu panbi makhalsigi saru kharasu puthorai adugu mahangna magi singjang asibu maya phengduna leiri masida mamana sauduna hairei karigino nangna adu yamna sadan bagi thabak isda pamli basibu masida naruna masigi maramdi ima khoina khali ai si sadan bangamloi haidana maramasdagi aina su sadan ba haiba sinpham asing ngammi haibadu uningbadagi thabak asi tawba pamli bani hairei asumna hainaringi magi mayam ba tabe si su nga sai mana tena kapkhibu se asi puduna lagle masanupina haribu wafam adu mana tahobudigi hairei aina nga sai nangonda suwari likhre sadan bagi sinpham haibasidi awaba khudong thibatan pik thanbani aduna atoppa wari amaga su aina ngonda hojik lige hairei adubu naruna thausadan hairei nangi wari hektar buga ai si tumningi aduna hojikti ai tumbagi matam natte hairei asumna hairpasida mamaga mayam ga sinnoglei adubu narudi hojik su singjang maya phengba soilab lepte masida mamana nangi singjang adu maya phajana thaure madudagi hen phengluranu pare aduna nang hojik orange torchia hariba panbi makhalasi khara pura u hairei masdigi naru si hagotuna panbi sibu lawrunabagi dabakta thokre mathangi sindana ngasai naruna akas mathakta karigumba ma ukibado hojikti mayak sengnolole mase yamna advanced technology sinaba alien spaceship amani aduga spaceship asidi mafamsdagi yamna yangna paiduna sakre tawtu mafamsda makhoi yoiba alien amadi thadoktuna thamlamle mafamsda uriba alien creature asi transparent oina ubani haibadi mayamna su khangbiram lagani mahakasi predator haiba creature aduni aduga nakalamadana naruga magi hui sarigasi orange torchia hariba panbi si thina bagi damakta lali hariba panbi asi lai satpa apik makhalgi panbi mani mase hidak langthakona sinabadi yamna kanaba panbi makhal amani hariba panbi sibu phuklaga magi bekta hapsile matungda panbi sida saliba lai sigi mana sibu loina thattun lathokle maroina panbi sigi hidak kanariba sarukasi masida saliba lai sigi laina asini asumna masing yamlaba orange torchia gi laina sing lawro matungda mahak yum dhalagle mana halakpa matamda makhoi khulasida launabagi makhol tare masdigi mahak sungaktuna sangsilakpa matamda mi singna question generally psuri mana nupa ma dhanglami kari thokpa yawrabana haidana masdigi nupasna hairei akhoi khulgi mioi ma mountain lion haina khangdari patam thirba nongsa duna sienduna pukre hairei wafam staff da naru sungak putu loikre masigi matungda ulagli basi makhoi gi khulgi na ha oriba sadan basingna mountain lion hariba chawrba nongsa sibu phana magi damakto koi thiri makoina yamna seksina urak sing sida sangsin changsin nongsa sibu thiri phana sangna makoina thiraklabasu nongsa sigi khudam amata phangba ngamlamde makoigi maraktagi nupa mana karigumba makol ma tabadagi maikai asomda onsinduna tensi singduna em logduna laikre adubu mana em logduna leiriba tensibu tabena phatharami makoina singnari basidi naru oiramle asumna naruna lakpa ubda nupasna hairei matawdum naikhoi tungda lot nei nerabadi nang soitan sigani haiduna matungda wasapi ko nupasna hairei nangmu mafamsta laknabagi damakta kanana haibano aikhoina chaliba khongchat asida yamma thengadabusu natabanina nang lakpiduna aikhoi myamgi sak thongbigani haibasu leite
ꯑꯁꯨꯝꯅ ꯋꯥꯁꯥꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯃꯥ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕꯁꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯥꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯈꯪꯕꯅꯤ ꯑꯗꯨꯒ ꯁꯥ ꯉꯥꯁꯤꯡꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕꯁꯨ ꯌꯥꯝꯅ ꯍꯩꯔꯤꯕ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯥꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯒꯤ ꯊꯕꯛꯁꯤ ꯅꯔꯨꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯇꯥꯕꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯒꯗꯕ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯁꯥꯗꯨ ꯊꯤꯕꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯁꯥꯅ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨ ꯊꯤꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯗ ꯅꯔꯨꯅꯁꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯛꯆꯦꯡ ꯑꯃ ꯎꯠꯂꯛꯏ ꯃꯁꯤꯕꯨ ꯎꯆꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯥꯈ꯭ꯔꯦ ꯎꯆꯤ ꯑꯁꯤꯕꯨ ꯂꯤꯟ ꯑꯃꯅ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯟ ꯑꯁꯤꯕꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯤꯟ ꯑꯁꯤꯒꯤ ꯃꯀꯨ ꯑꯁꯤ ꯈꯣꯛꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨꯒꯤ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯎꯔꯦꯛꯁꯤꯡꯗ ꯐꯥꯎꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯃꯥꯡꯗꯅ ꯃꯥꯒꯤ ꯍꯨꯏ ꯁꯥꯔꯤꯅ ꯂꯝꯕꯤ ꯁꯤꯡꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯔꯨ ꯁꯌꯥꯡ ꯁꯥꯗꯣꯡ ꯈꯔ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯅꯔꯨꯅꯁꯨ ꯎꯅꯥꯁꯤꯡꯗ ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯔꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯈꯣꯡꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯁꯥꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯅꯔꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥꯁꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯁꯤꯅ ꯁꯒꯥꯏ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯛꯂꯕ ꯅꯨꯄꯥꯁꯤꯗ ꯅꯔꯨꯅ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛꯁꯤ ꯇꯩꯕꯤꯔꯝꯃꯤ ꯃꯐꯝꯁꯤꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯅꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯎꯗꯒꯤ ꯐꯪꯕ ꯒꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯅꯝ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯛꯂꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯒꯥꯏ ꯁꯦꯝꯕꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯔꯨꯅ ꯉꯁꯥꯏ ꯃꯥꯅ ꯍꯦꯛꯂꯛꯈꯤꯕ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩ ꯃꯅꯥ ꯑꯁꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯔꯥ ꯍꯦꯟꯅ ꯄꯤꯖꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯔꯨꯅ ꯃꯉꯣꯟꯗ ꯀꯔꯥ ꯍꯦꯟꯅ ꯄꯤꯖꯒꯗꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯏꯪꯊꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯅ ꯑꯗꯨꯝ ꯁꯥꯒꯠꯇꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯏ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯅ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥꯒꯤ ꯂꯩꯅꯥ ꯑꯁꯤ ꯄꯤꯖꯔꯕꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯏꯪꯊꯔꯒꯅꯤ ꯑꯗꯨꯅ ꯏ ꯏꯪꯊꯔꯕꯗꯤ ꯃꯁꯥꯗꯒꯤ ꯏ ꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯒꯅꯤ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯂꯩꯅꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯃꯤꯑꯣꯏꯕꯗ ꯄꯤꯖꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯄꯤꯖꯈꯤꯕꯗꯒꯤꯗꯤ ꯅꯨꯄꯥꯁꯤ ꯏꯪꯕꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯩꯅꯝꯁꯤꯡ ꯆꯨꯈꯠꯇꯨꯅ ꯅꯨꯄꯥꯁꯤꯕꯨ ꯄꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯌꯥꯝ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯅꯣꯡꯁꯥꯗꯨ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯣꯡꯁꯥ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯁꯥ ꯃꯈꯜ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯆꯤꯡꯅꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯖꯤꯕ ꯃꯈꯜ ꯑꯃꯅ ꯃꯉꯣꯟꯗ ꯀꯤꯍꯟꯕꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯤꯡꯍꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯂꯝꯒꯅꯤ ꯑꯗꯨꯕꯨ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩ ꯊꯣꯛꯄ ꯄꯥꯟꯅꯔꯒꯦ ꯅꯪꯗꯤ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯖꯪꯒꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯗ ꯅꯔꯨꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯃꯥꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯁꯣꯛꯄ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯁꯣꯝꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩ ꯌꯥꯝꯅ ꯏꯪꯂꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯐꯤꯅ ꯈꯟꯖꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯏꯪꯂꯤꯕꯁꯤ ꯑꯩꯅ ꯄꯤꯖꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯏꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯗꯦ ꯃꯥꯕꯨ ꯐꯤꯅ ꯀꯨꯞꯁꯤꯟꯒꯦ ꯇꯧꯏ ꯃꯁꯤꯗꯒꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯤꯡꯍꯟꯕ ꯄꯥꯝꯂꯕꯗꯤ ꯃꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯥꯔꯤ ꯍꯥꯏꯔꯤꯕ ꯍꯨꯏꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯑꯃ ꯐꯪꯕꯗꯒꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯕꯨ ꯅꯔꯨꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯉꯁꯥꯏ ꯄ꯭ꯔꯤꯗꯦꯇꯔꯅ ꯃꯎꯟ ꯈꯣꯛꯈꯤꯕ ꯂꯤꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯃꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯟ ꯑꯁꯤ ꯂꯦꯡꯂꯛꯄꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯉꯛꯄꯗꯁꯨ ꯂꯣꯏꯔꯦ ꯃꯥꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯈꯣꯡꯒꯨꯜ ꯑꯃꯁꯨ ꯇꯥꯕ ꯎꯔꯦ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤ ꯄ꯭ꯔꯤꯗꯦꯇꯔꯒꯤꯅꯤ ꯑꯗꯨꯒ ꯎ ꯑꯁꯤꯗ ꯏ ꯀꯌꯥ ꯑꯃꯁꯨ ꯇꯩꯗꯨꯅ ꯂꯩꯕꯁꯤ ꯎꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯋꯥꯁꯥꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯡꯕꯨꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯅꯪꯕꯨ ꯉꯥꯏꯅꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯔꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡꯒꯨꯜꯁꯤꯡ ꯑꯁꯤ ꯎꯠꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯁꯥꯄꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯁꯑꯣꯝꯒꯤ ꯈꯣꯡꯒꯨꯜ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯈꯣꯡꯒꯨꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯉꯤ ꯀꯔꯤꯒꯨꯝꯕ ꯁꯑꯣꯝꯒꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯈꯣꯡꯒꯨꯜ ꯃꯔꯤ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯤ ꯈꯛꯇꯅꯤ ꯇꯥꯔꯤꯕꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯁꯑꯣꯝꯅ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯤꯟꯕꯨ ꯃꯀꯨ ꯈꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯁꯥꯄꯤꯅ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯗꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯠꯄ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯥꯕꯦꯗ ꯆꯠꯈꯤꯕꯗꯨ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯥꯝꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯅ ꯚꯥꯀꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯚꯥꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯅꯔꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯅꯔꯨꯅ ꯆꯦꯜꯂꯛꯄꯗ ꯈꯣꯡꯒꯨꯜ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯎꯈꯤꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯩꯅꯝ ꯑꯁꯤꯗ ꯐꯥꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯇꯥꯕꯦ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯩꯅꯝ ꯑꯁꯤ ꯃꯨꯊꯠꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯩꯅꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯈꯜꯂꯤꯕ ꯅꯣꯡꯁꯥ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯒꯅꯤ ꯃꯈꯣꯏꯗꯤ ꯃꯩ ꯎꯕ ꯌꯥꯗꯕꯅꯤ ꯌꯥꯝꯅ ꯀꯤꯕꯅꯤ ꯍꯥꯏꯔꯛꯏ
ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯣꯡꯁꯥꯒꯤ ꯃꯀꯣꯜ ꯑꯗꯨ ꯌꯧꯔꯕꯅꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗ ꯉꯥꯡꯂꯦ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯥꯎꯔꯕ ꯈꯣꯡꯒꯨꯜ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯥꯕꯦꯅ ꯑꯩꯅ ꯁꯑꯣꯝꯁꯤꯡꯕꯨ ꯀꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯑꯣꯝ ꯅꯠꯇꯦ ꯇꯥꯔꯝꯂꯤꯕ ꯈꯣꯡꯒꯨꯜ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕꯗꯒꯤ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯏ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯅꯣꯡꯁꯥꯒꯤ ꯃꯀꯣꯜ ꯃꯌꯥꯗꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯅꯣꯡꯁꯥꯁꯤ ꯍꯥꯟꯅ ꯊꯦꯡꯒꯥꯏꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯔꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯇꯧꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯛꯊꯔꯒ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯅꯣꯡꯁꯥꯅ ꯂꯩꯔꯤꯕ ꯃꯀꯣꯜ ꯑꯁꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯣꯡꯁꯥꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝ ꯃꯈꯥ ꯑꯣꯏꯔꯤꯕ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯎꯊꯛꯇ ꯀꯥꯈꯠꯂꯒ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯚꯥꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯩꯔꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯔꯨꯅ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯁꯤꯗ ꯂꯩꯔꯕꯁꯨ ꯀꯔꯤꯝ ꯀꯥꯟꯅꯕ ꯐꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯎꯊꯛꯇ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯚꯥꯀꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯅꯔꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏꯅ ꯎꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯇꯥꯕꯦꯅ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯁꯤ ꯌꯧꯔꯛꯂꯕꯅꯤ ꯅꯪꯒꯤ ꯀꯨꯇꯥꯃꯤꯌꯥꯒꯤꯗꯃꯛꯇ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯤ ꯀꯨꯇꯥꯃꯤꯌꯥ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤ ꯅꯣꯡꯁꯥꯁꯤ ꯅꯪꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯒꯥꯏꯅꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯃꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯗꯣꯡ ꯃꯆꯦꯠ ꯃꯆꯦꯠꯁꯤꯡ ꯆꯥꯏꯗꯨꯅ ꯊꯝꯂꯒ ꯎꯊꯛ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯇꯥꯕꯦꯗꯤ ꯎꯁꯤꯗ ꯀꯥꯔꯛꯇꯦ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯅꯣꯡꯁꯥꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯨꯗ ꯅꯥꯀꯜꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯅꯣꯡꯁꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯨꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯔꯨꯅ ꯎꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯇꯦꯟꯖꯩ ꯑꯁꯤꯕꯨ ꯃꯌꯥ ꯐꯦꯡꯕ ꯂꯦꯞꯇꯦ ꯃꯁꯤꯗ ꯚꯥꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯃꯌꯥ ꯂꯥꯛ ꯊꯧꯔꯕꯁꯨ ꯀꯥꯞꯀꯗꯧꯔꯤꯕ ꯅꯪꯅꯕꯨ ꯀꯤꯔꯕꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯪꯅ ꯈꯟꯖꯔꯤꯕꯁꯤ ꯀꯨꯇꯥꯃꯤꯌꯥꯒꯤꯗꯃꯛꯇ ꯅꯪꯁꯤ ꯃꯇꯤꯛ ꯆꯥꯔꯦ ꯅꯣꯡꯁꯥꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯅꯤ ꯈꯜꯂꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯅꯪ ꯑꯁꯤ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯁꯥꯒ ꯑꯃꯨꯛꯇ ꯃꯥꯌꯣꯛꯅꯔꯝꯈꯤꯔꯣꯏ ꯃꯥꯒꯤ ꯃꯌꯥꯁꯤꯡ ꯑꯗꯨ ꯊꯧꯔꯕ ꯇꯦꯟꯖꯩꯁꯤꯡꯒꯨꯝꯕꯅꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯁꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯕꯦꯅ ꯁꯥꯒꯤ ꯁꯗꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯁꯥꯁꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯥꯀꯥꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡꯁꯥꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯔꯨꯅꯁꯨ ꯇꯦꯟꯖꯩꯁꯤ ꯆꯤꯡꯗꯨꯅ ꯑꯦꯝ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯁꯥꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯗꯒꯤ ꯃꯍꯥꯛ ꯀꯥꯞꯄꯒꯤ ꯇꯥꯟꯖꯥꯁꯤ ꯐꯪꯂꯝꯗꯦ ꯍꯧꯖꯤꯛ ꯅꯣꯡꯁꯥꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥ ꯇꯝꯅ ꯅꯣꯡꯁꯥꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯣꯡꯁꯥꯁꯤꯅꯁꯨ ꯎ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯔꯨꯅ ꯁꯥꯡꯂꯕ ꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯅꯣꯡꯁꯥꯁꯤꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄꯒ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡꯁꯥꯁꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯅꯔꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯎꯁꯤꯒꯤ ꯃꯁꯥꯗ ꯇꯣꯡꯗꯨꯅ ꯃꯅꯤꯡ ꯇꯞꯅ ꯇꯞꯅ ꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯔꯨꯅ ꯇꯣꯡꯂꯤꯕ ꯃꯁꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯆꯠꯐꯝ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯞꯇꯛꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯎꯔꯛꯂꯝꯃꯤ ꯃꯥꯅ ꯅꯣꯡꯁꯥꯁꯤꯒ ꯃꯤꯆꯥꯟꯅꯔꯝꯕꯗꯒꯤ ꯎꯔꯛꯂꯤꯕ ꯃꯉꯥꯜ ꯑꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯃꯤꯐꯝ ꯍꯣꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯥꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯎꯁꯥ ꯑꯁꯤꯗꯒꯤ ꯅꯥꯟꯊꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯔꯨ ꯑꯁꯤ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥ ꯃꯁꯥꯅ ꯌꯨꯝꯗ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯀꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕꯤꯗꯨꯅ ꯂꯩꯔꯝꯂꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯌꯥꯝꯕꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯤꯜꯂꯛꯂꯝꯕꯅꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯣꯡꯁꯥꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯅꯣꯡꯁꯥꯗꯨꯕꯨ ꯇꯥꯟꯅꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯔꯨ ꯑꯁꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯔꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯥꯕꯤ ꯑꯗꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯒꯅꯤ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛꯁꯤ ꯊꯛꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯪꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯍꯤꯗꯥꯛꯁꯤ ꯊꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯔꯥꯎꯅ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯦ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯤꯡꯂꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯍꯤꯡꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥꯅ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯔꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯁꯥ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯑꯗꯨꯅ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯤꯜꯂꯛꯂꯤꯕꯁꯤ ꯊꯤꯜꯂꯛꯂꯝꯃꯣꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤꯗꯤ ꯀꯣꯇꯥꯃꯤꯌꯥꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯀꯣꯇꯥꯃꯤꯌꯥ ꯍꯥꯏꯕꯁꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯥꯗꯥꯟꯕ ꯑꯗꯨ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯈꯛꯇ ꯅꯠꯇꯦ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯏꯁꯥꯁꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯂꯦ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯊꯣꯛꯅꯗꯨꯅ ꯌꯦꯡꯅꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯥꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯄꯨꯔꯛꯂꯦ ꯅꯣꯡꯁꯥꯁꯤ ꯃꯉꯛ ꯑꯁꯤ ꯃꯥꯅ ꯀꯛꯊꯠꯇꯨꯅ ꯄꯥꯏꯔꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯇꯥꯕꯦꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯥꯕꯦꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯔꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯈꯨꯂꯥꯛꯄꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯁꯤꯕꯨ ꯇꯥꯕꯦꯗ ꯁꯤꯟꯅꯈ꯭ꯔꯦ ꯃꯁꯤꯗ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯋꯥꯔꯁꯤꯞ ꯑꯁꯤ ꯇꯥꯕꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯇꯥꯕꯦꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯑꯗꯨꯕꯨ ꯅꯔꯨꯗꯤ ꯍꯔꯥꯎꯕ ꯄꯣꯛꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯣꯉꯥꯟꯕ ꯇꯝꯊꯤꯔꯕ ꯁꯥ ꯃꯈꯜ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯁꯥꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯍꯔꯥꯎꯕ ꯄꯣꯛꯇꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯋꯥꯔꯁꯤꯞꯀꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯃꯥꯅꯁꯨ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕꯦꯅ ꯐꯪꯈꯤꯕꯁꯤꯗ ꯋꯥꯁꯥꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯗꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯔꯨꯗꯤ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯅ ꯅꯥꯀꯜꯗ ꯊꯣꯔꯛꯂꯦ ꯃꯥꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯃꯌꯥꯝꯕ ꯇꯥꯕꯦꯅ ꯇꯥꯟꯅꯔꯛꯇꯨꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯁꯥꯁꯤꯕꯨ ꯍꯥꯠꯄ ꯉꯝꯂꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯎꯈꯤꯕ ꯈꯣꯡꯒꯨꯜ ꯑꯗꯨ ꯁꯑꯣꯝ ꯅꯠꯇ꯭ꯔꯒ ꯅꯣꯡꯁꯥꯒꯤ ꯈꯣꯡꯒꯨꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯃꯗꯨ
natte aduga amana sawom natraga nongsana lingi maun khokpai si oithoktabani aina uthakta leiringe de karigumba maingal amasu ukhibani masina takpadi jungle gi manungda karigumba jiba makhala masu leiri habisi khanglei masdigi tabena harai phareni adu ore basu aina makhoi sing adu thengai nage naruna harai adu ore badi ekhoina khara laptakna satuna mafam adu da kari leibono haibu yenglu sari adu man hari wafam sta tabena yaraktre masdigi naruna harai adu ore badi phare ai itomta chalage haiduna adu wafam sta su tabena yadre masdigi naruna harai aina mafam adu da chatna bagi damakta nangi ayaba lawgadori bara tabena harai madu sadan basatna bagi wafam natte tawgadori bathaba adu nang ngamloi haibani aina amuka su nang se thangdunu yumda purpa tare masdigi naruna sauna harai ai su sadan bangamgani haiduna mana sun harai pasta tabena sauduna harai aina ngasai haikhiba aikhoina thabak si mai pakle haikhibudo ai lale aikhoina mai pakpa nate ai khaktana mai pakpani nangna nongsa sibo han anabo honaramani tabudabu nang mai pakhidre ai domtana nongsa sibo halaga mafamsta purakhibani nangna kutamiyagi damakta khanduna yamna kanadi honakhibani adubu nangna madu ngamdre haramnaga mahak mafamsta gi sakre masida naru si wakal nuaitan lehore mathangi sintana naru si tumdun leiri mabu hogan abagi damakta mamana hodoli aduga tabe sini masada sopan yamna yawbuni na tumdun leiri magi mamana hidak langthak siamnaba mana masing lawrunabagi damakta thokre masu khawma hapsilaga mana masing lawrunabagi damakta tholari mana mapanda tholakpada nupi kya mana masing lawrunabagi damakta chatnari bisi ui adu magi thamoida karigumba top top wakhala ma chelami mana khalibasi mafamsida leiriba nupi singsina tawriba sigum aisu makhoina tawriba sumaina dum tawraga leigedaba nate nupa singna ingondagi hengedaba nate haiba wakhala mamangonda yaujai maramasdagi mana masing thiba chatke tawrunba sibu tok tholaga sadan basatnabagi damakta kusukulai sing baikhathre magi hui sari asibu kauduna mahanga thokre aduga matomta da masana haijarami mayam uba phangdribasi aina makhoida uhangani haiduna nupising na satnariba maikai si ona tainawada mahanga salli masina takpadi mafamsda leiriba nupising asiga maga manade makhoigi wakalon sing asiga maga ona tainai nupasing na tawbunga mathaba adu mana su tawbunga mi haibadu utke haiduna magi thamoida sapinno leikiba sinani asumna mahangna jungle kya phauduna mafam kya phauduna dum lagli phanayam lapna laglaba matungda asang mamasugi karigumba ma ubadagi mahangna munni yengami mafamsda uribasi predator hariba jiba dugi ini hari wafamsi predator series ki film yenglaba singna di soidana phap tabirongani aduga ngasai ukhiba khongul aduga manaba amasuma famsda leire masi mahang sai masina duna olaga yengami asuk chawrba khongul si ubada mahaksu yamna ngakserami mathang sindana theba ma leiri basi ulai aduga theba sibu lakna bagi damakta kai shalamana sem sadun leiri basi su uba phangi asuma tawriba thawng sing sibu predator na suma khoi loina uri aduga mayamda wafam amatang predator na uri basaklon asidi body hit ki mateng na ubani haibadi jiba sing gi haksang dagi puthok sari bamai sa sigi mateng na predator sing na jiba sing bu ubani ai khoina uri basi gum predator na di ubangam de hai wafam sing si mamangi predator gi film sing yengkhra sing adi hana dagi bhap ta duna soidan leibiramagai hojik theba sibu kai shalasna yamna kana tanarle theba sisu mathwai hingna bagi damakta senjarami adubu kai shalasna kana sensilakna theba sibu laklami mana theba sibu hek lakpaga predator na kai shalasibu kauthorlami mastigi kai shalasna hogalakla mutungda transparent oina leiriba predator asidu songsindur attack tawkhre adubu predator asina amukasu kauthorle hojik kai shalasga predator asiga onsina dun laikhre predator asina mahagi machin tunbu khulai si puthokun laikhre kai shalasna chikke haidun sensilakna matamda khulai sina soidat khirami mastigi kai shalasi mabu hogairam mutungda sire matungda predator asina sangsilokna kai shalasigi manga kakthalaga mathaka thangatun laikhre aduga mana yamna kana laurami nakalamadana naru asisu mabuk yama lamadagi theba ma hanabagi damakta yamna kana tanarami adubu mana langliba singjang asina theba sida panba ngamdre masdagi magi makokta idea ma lagle matungda usa sing thektuna maku khoklaga masina thauri ona taraba matungda mana pairiba singjang macha asi maningda thauri ma hablami thauri asi aholaba matungda singjang macha asi bu langba tamli masi waragadi karigumba mana singjang asi langkhrabasu mana maningda paihoriba thauri asida amuk singlaga singjang asi magi makhutta lakna tawribani haibadi singjang asi bu lokthok loksin chatpagi matamadu leitana bagi damakta tawribani naru haibi nupi si yamna singbi nupi bani maramasina magi bu wakhalsing puthoktuna ano technique sing sina na bahonaribani asumna singjang macha asibu maningda thauri hapsilaga mahangna langba tambadagidi yamna haisingna singjang macha asibu langba haire matau sumna langba hairaba matungda masing yamlaba theba kya hatun mahanga yamdun puragle aduga khudong chagadaba mafam ama khanduna theba sing asibu maida lawraga mahang sarami aduga magi nungsiraba hui asida su inbirami mana phagi tawduna hui asida hairi matungdadi aina halakpa sa sing si nangna maida lawrakadabani haiduna asumna mafam sta makhoi ani si ahing lele mathangi sindana ayukki matamni naruna makhoina hogotkiba maifam asibu muthalami aduga sa khiba ya asibu phajna u masi naduna brush tawtholami masigi matungda mana ukhiba angakpa jiba dubu thiruna bagi damakta thorakle nakalamadana predator asi ulai ngasai mana manga kakthalaga pukhiba kaisala sigi makokasida karigumba gyas ma kamsilami masdegi matu sing amadi matong sing asi loina sakthektuna mangkhre sungnegi saru khaktangai hore saru asi bulakhatuna magi haksang thejin khirami masna takudi mana haliba jiba singi makoki saru sing asi bu mana award ama phangbagi mawongum masada hapsilami hariba thawong asi predator gi atopa film sing da su uba phangkhraba thawong aktani mana suma leiringai hui khongbagi makhol si tarakle masdegi magi masa asi transparent on thokuna yamna section laikhre
Nakalamadana Naruga Magi Huigasi Mapamapam Kia Powdun Lak Makoina Sum Lakumatamda Paklava Lam Hangam Sutingnari Mapamista Masing Yam Lava Iroikia Mamun Kokno Tarmasi Uri Masubam Haksungak Pudaloiki Mana Sanchin Iroi Sing Manakti Yangami Housing Mapamis the Yoli Sing Tari Suri Yoli Sing Sigi Manakta Shurup Matik Sutabu Uri Masumana Lokatun Manam Tadun Suyam Mapams the Lady Yoli Si Nasaimana Sutina Kraba Langi Yoli Aduni Masna Takadi Siram Liba Iroi Sing Si Lang Tatun Park Hatpani have si Manasukangre Matungda Naruna, Makoi Sanabi Matungina, Sassing a Sigidamakta short kuram dana so higherami. Nakalamadana, Predatorasi transparent oiraga, Ushama the Ushama the Shong Shong Duna Laga Makata Shong Tarle. Nasai Naruna Sakivalambi is the Mahaksu Lagami. Nakalamadana, Naruna Dum Lakmatamda, Using the court with Sapsing Lady Surami. Masibu Yang Mahanga Lakmatamda, Bog Pit Amagimanung the Hakta Sincre. I with the Aring Putaba, Lekong Aktalibam Mamadani. Tanjas the Magi Mating Panga the Kanasulate. Magalang Minakiba Sarii Haribo Hui to Suma Pamsta Huzik Late. Hosik Naruna Pamsti Kakan Abayamakan Honarami. Adu Mahang Ling Lubadagi, Hen Putavaki Sanks, Adumatum Hensilale. Aduganakalamadana, Iroi Miamana Siribum Pamsta, Predators Yochilale. Mana Susuru Matek Matari Secundituna Muni Yanglami. Aduganakalamadana, Narusi Aring Putaribum Pamstagi Hogan Nabayam Kan Honarami. Magi Haksang Housing Manunda Dum Sanchin Pehenkre. Maripan singing as he was seen Aduna, Ushakan Lady was from the Langlaga Palhalabamutunda, Masabu Chinkachan and Navagidam to Honari. Adubuman Lang live singing as Palu Habiadre. Hanjin singing as Langdon Tritoromi. Adubu singing as Palu Habiadre. Masidam Hagiam Matasarami. Adumagi Haksang is the Comasi Manundadum Sanction Valepte. Magi Mangasamasi Oceancre. Hanaktiman singing Silangumatam the Palle. Magi Tamoy the Harau Boxarami. Adubutori is the Singlumatam the D Masas take to Paitore. Hojiti Magi Mama is Ruxikakangare, like Homestegi Tolivasi. Aduna Mahag Yamatuna Shirigani. Aroi boy in a Magi singing Sibu could any Sangdun Lami. Handaki Madaule with the Gi singing Si Yam section upon the lake. Matosuna, Tori is the Mahag Yanduna Komasi Manung the Kakale. Mahag singing Sitting Horami. Magi Masasi Hujiwa with the Suloide. Matung the Naruna, Magi Masada Terrible Comsing, Amadi Kusukulai, the Terrible Comsing Sibulo and some Totun lady. Manasuma lady Magi Huisari Sisu, Usima Pargalagami. Mas the Naruna Saurupton Harai, Nanding a sighting Maduta Luriboide. Asuma lady a Hono Kongo Makola Matarakadagi, Sansatun Pataragayam, Lord Yang Nabahonari. Hojik Makoina Wang of the Yang Trakpada, Chaur was home a Manashama Shatun Libisure. Adubu Makoile Bigimanamasi home Snapankre. Mastigi Manatonisi Tanga Tangatuna Manam Low Bahorale. Naruna Sumagi Lirum the Tense Haptonamasi M Todun Lake. Hojik's home is Namanam Low Loduna, Macoin Lady Mike is home da Dumiangale. Mastigi Naruna Tense Kavke Haidon Hectobuda, Magi Tengi Marie Sitachirami. Adubu home is Nasu Utokre. Mastigi Macoin Lady Mopamistas home is essentially. Naruna, Lirungi Marie se Hapna Navayam Kanahonari. Adubu home is Nadi Macoy Lake Kankramanina, Macoin Lady Mike is home the essentially. Naruna Marie se Hapna Navayam Kanahonari. Adubu home is Namakoy Manaki Yoshilakana Halale. Hosing Narusi Topum Kangre, Mahakshi Batarami. So was Namang the Lak like a head on Hexelakumatamsta, Magi Hui Sarii is Litun Sientirami. Mastigis home is no Huyasi boy in a Tanakre. Asuna, Narusi Hingurami. Hosik Sarii am young Sientre. Adogmagi Maning than home was Niam Kanatanarali. Asuna Toring Tanzasi Kudong Sabaloguna, Naruna Magi Tengi Maria si Panchilami. Maria si Hapaloigam Hanasu, so was the 10 Kapna Bakit Tarle. Adogatense sing to M Lodun Lake. Hosik Magi Hui Sarii, Mamai Duniam, Kanamana lady, but my case home the sensilarly. Adomatung the shower was home as Natanarali. Naruna Magi Tense Kapi, Adubu, Palasus home as the Garishutode. Mustigi 10 lang told Magamaha Singlum the Yamakan Kirami. Aduga sing the song Taduna, a Kang Bush Hakama lady was seen Marakam Hak Sanchilami. Adu shower was home as the Mangon the Hosik to attack the Lepte. Naruniam the Pakapalo and Masabu Kanjana Honarami. Shower was home as he was in his Mangon the Lakan of Honarale. As soon as attacked on Matic Hound and as home as Dumina Lake. Adugamagi Maningum the Manam low Dunakarigum materially. Tauriba Pibum Stengakuna Naruna Sumuniami. Mapamista Predatorasna, transparent Oidun Lepton lady was his home as no Sukankre. Mastigis home as a Predators Yam Tamtina Python early. Hositi Naruna Su Kariguma Jiba Malay have become the Gimahaxu Anglami. So much a Predators Yam Tamtina Punarami. Adu Predators in a home as you Python naturally. Jaur was home as you Hanbakobulate. Predators the Shongindra Mahang Hiram. Hositi Predators is shortly. Magi Asang is his home, Gimasin the Stabule. Plemasi Yang by Quena Kalivana, Predators is home as a heart of Winning. Adugatori Bomongasi, Naruna Sungakna Yang Ladyban. Hosik's home as Imapamstic at Ketoi. Adu Predators Amkaso Hogale. So much not lack the Bakitam Essential Kumatamda, Predator Namukaktan home, Mama is the Shapukan Tinbadagi, Narun Lady Bamarak's home is Tarle. Mahakusi Lang Mangkidre. Jaur was home as you Predators in a sing talk to Putokre. Aduga Matak Python Tangalami. So mistake hater liba is na Predator Haksang the Punuluble. Asuna, Igi Angang Basus na Taibadagi, Predator Haksang Hositi, Naruna Suloin Upapangle. Asuna Ubas the Naru sting up the Loikre. Amadikiman Matic Mahak Maning Handun Selaka, ising is the Iroidun of Powderle. Mana Iroidun Satribasibu, Predators in Suhore. Adu Naruasi Akan basing Selis the Mahak Tautarle. Asuna, Turenas the Mahanga Panalama Tautar Matunda, Karatian Hamda Mukakale. Adugamagi Choli Bamasas Bukang Nabagi the Honazarami. Hosi Ukriba Sakamatu the Mahak Sungak to Kanjana to Lady.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯔꯨꯅ ꯖꯪꯒꯜꯒꯤ ꯂꯝꯕꯤꯁꯤꯗ ꯅꯥꯏꯇꯣꯝ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯂꯤꯉꯩ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯁꯤꯡꯖꯪ ꯃꯆꯥ ꯑꯁꯤ ꯁꯠꯇꯣꯛꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯈꯨꯟꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯋꯥꯁꯥꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯑꯩꯈꯣꯏꯕꯨ ꯅꯪꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯛꯏ ꯅꯔꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯥꯕꯦꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯪꯂꯛꯏ ꯋꯥꯁꯥꯄꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯅꯥꯀꯜ ꯑꯃꯗ ꯅꯪꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ ꯍꯧꯖꯤꯛ ꯅꯔꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯃꯁꯤꯗ ꯋꯥꯁꯥꯄꯤꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯪꯂꯛꯏ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯍꯥꯛ ꯑꯗꯨ ꯎꯕ ꯐꯪꯂꯦ ꯋꯥꯁꯥꯄꯤꯅ ꯅꯪꯅ ꯎꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯪꯂꯛꯏ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯣꯡꯒꯨꯜ ꯊꯦꯡꯅꯈꯤꯕ ꯖꯤꯕ ꯑꯗꯨꯅꯤ ꯋꯥꯁꯥꯄꯤꯅ ꯃꯗꯨꯗꯤ ꯁꯑꯣꯝ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯏ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯁꯑꯣꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯁꯑꯣꯝ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯁꯨ ꯂꯩ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯖꯤꯕ ꯑꯃꯅꯤ ꯑꯩꯅ ꯃꯥꯕꯨ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯑꯣꯝꯒꯤ ꯏꯅ ꯃꯉꯣꯟꯗ ꯍꯩꯊꯔꯛꯂꯕ ꯃꯇꯝꯗꯅꯤ ꯌꯦꯡꯕꯗ ꯃꯍꯥꯛ ꯑꯗꯨ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯋꯥꯁꯥꯄꯤꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯤꯕ ꯋꯥꯔꯤꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨꯔ ꯅꯪꯅ ꯎꯔꯨꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯦ ꯅꯔꯨꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯗꯨꯕꯨ ꯃꯈꯨꯠꯃꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯔꯨꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯁꯥꯄꯤꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯙꯧ ꯇꯧꯔꯛꯂꯦ ꯃꯁꯤꯗ ꯅꯔꯨꯅ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯋꯥꯁꯥꯄꯤꯅ ꯅꯔꯨꯗ ꯌꯥꯝꯗꯨꯅ ꯂꯦꯞꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯔꯨꯅ ꯈꯨꯠ ꯊꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯅꯁꯨ ꯅꯔꯨꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯛꯂꯦ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯒ ꯅꯔꯨꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯂꯦ ꯅꯔꯨ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯋꯥꯁꯥꯄꯤꯅ ꯂꯥꯏꯅ ꯂꯥꯛꯆꯕ ꯉꯝꯗꯦ ꯋꯥꯁꯥꯄꯤꯅ ꯐꯅ ꯀꯟꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯔꯨꯅ ꯂꯩꯊꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯊꯤꯠꯈꯤꯔꯝꯃꯤ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯐꯥꯏꯠ ꯇꯧꯅꯔꯛꯂꯦ ꯅꯔꯨꯅ ꯋꯥꯁꯥꯄꯤꯒꯤ ꯈꯨꯠ ꯑꯁꯤꯗ ꯆꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯔꯦꯟꯗꯔ ꯇꯧꯖꯔꯦ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯆꯠꯄ ꯄꯥꯝꯂꯕꯁꯨ ꯆꯠꯆꯈ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯡꯂꯔꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯔꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯔꯨꯕꯨ ꯈꯪꯏꯟ ꯏꯜꯂꯛꯂꯝꯃꯤ ꯂꯩꯊꯣꯔꯛꯄꯗ ꯋꯥꯁꯥꯄꯤꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯅ ꯃꯥꯕꯨ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯟꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅꯁꯨ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯤꯗꯦꯇꯔꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯅꯔꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯃꯁꯨ ꯂꯩ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯑꯃꯠꯇ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯔꯨꯕꯨ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯃꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯔꯨꯕꯨꯁꯨ ꯐꯝꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯔꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯔꯤ ꯄꯥꯟꯕ ꯁꯤꯡꯖꯪ ꯃꯆꯥ ꯑꯁꯤ ꯌꯦꯡꯗꯨꯅ ꯋꯥꯁꯥꯄꯤꯅꯁꯨ ꯅꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯔꯨꯅꯗꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯖꯤꯕ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯝꯃꯤ ꯅꯔꯨꯁꯨ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯂꯤꯔꯨꯡꯗ ꯇꯦꯟꯖꯩ ꯍꯥꯞꯇꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯂꯤꯉꯩ ꯎꯅꯥ ꯂꯦꯡꯂꯛꯄꯁꯤꯗ ꯇꯦꯟꯖꯩꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗ ꯋꯥꯁꯥꯄꯤꯅ ꯅꯔꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯏ ꯍꯥꯏꯗꯨꯅ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝ ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤꯅ ꯆꯪꯁꯤꯟꯗꯨꯅ ꯇꯦꯟꯖꯩꯅ ꯄꯥꯟꯈ꯭ꯔꯕ ꯁꯥ ꯑꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯎꯍꯜꯂꯛꯏ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯋꯥꯁꯥꯄꯤꯒꯤ ꯊꯕꯥꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯦꯖꯔ ꯂꯥꯏꯠꯀꯤ ꯇꯥꯔꯒꯦꯠ ꯑꯍꯨꯝꯅ ꯌꯩꯔꯔꯦ ꯃꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯋꯥꯁꯥꯄꯤ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯑꯍꯨꯝ ꯑꯁꯤ ꯅꯛꯁꯤꯟꯅꯔꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯏꯗ ꯂꯥꯏꯠ ꯑꯁꯤꯅ ꯌꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯍꯨꯝꯅ ꯇꯥꯔꯒꯦꯠꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯥꯁꯥꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯁꯤꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯂꯤꯕꯁꯤ ꯊꯥꯗꯣꯛꯎ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯄꯥꯛꯊꯗꯨꯅ ꯂꯩꯌꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯂꯥꯏꯅ ꯍꯦꯛ ꯎꯕ ꯉꯝꯗꯦ ꯅꯔꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤꯕꯨ ꯎꯒꯤ ꯃꯁꯥ ꯑꯃꯗ ꯇꯛꯊꯠꯇꯨꯅ ꯊꯗꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯁꯧꯗꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯋꯥꯁꯥꯄꯤꯒꯤ ꯃꯁꯥꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯇꯦꯟꯖꯩ ꯑꯁꯤ ꯁꯥꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯇꯦꯟꯖꯩ ꯀꯥꯞꯊꯣꯔꯛꯄꯗ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯌꯨꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯔꯝꯕ ꯃꯁꯥ ꯑꯁꯤ ꯃꯤꯠꯅ ꯎꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯇꯦꯟꯖꯩꯅ ꯌꯨꯔꯨꯕꯗꯒꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒꯤꯁꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯪꯂꯛꯂꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤꯉꯩ ꯅꯔꯨꯅ ꯋꯥꯁꯥꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯤꯕꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯥꯏ ꯋꯥꯁꯥꯄꯤꯅ ꯄꯥꯏꯁꯤꯟꯈꯤꯕ ꯃꯥꯒꯤ ꯃꯔꯤ ꯄꯥꯟꯕ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯛꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯡꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯇꯥ ꯑꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯈꯣꯡꯁꯤꯗ ꯊꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯁꯨ ꯁꯣꯛꯂꯦ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯦ ꯑꯗꯨꯒ ꯅꯔꯨꯅ ꯃꯥꯒꯤ ꯃꯔꯤ ꯄꯥꯟꯕ ꯁꯤꯡꯖꯪ ꯑꯁꯤ ꯐꯪꯕꯗꯒꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠꯀꯤ ꯊꯧꯔꯤ ꯑꯁꯤꯕꯨ ꯀꯛꯊꯠꯄ ꯉꯝꯖꯔꯝꯃꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯈꯣꯡ ꯑꯅꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯃꯊꯕꯥꯛꯇ ꯃꯥꯒꯤ ꯈꯨꯠꯂꯥꯏꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯔꯨ ꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯤꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯔꯨꯒ ꯃꯤꯆꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯅꯔꯨꯅ ꯈꯪꯉꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒ ꯃꯥꯒ ꯄꯥꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯅꯔꯨꯅ ꯆꯦꯟꯊꯣꯔꯛꯄꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯇꯥꯔꯦ ꯃꯥꯒꯤ ꯃꯈꯨꯠꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯍꯧꯗꯅ ꯆꯤꯡꯊꯈ꯭ꯔꯦ
ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯄ꯭ꯔꯤꯗꯦꯇꯔꯅ ꯊꯣꯛꯂꯛꯄꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯇꯦꯟꯖꯩ ꯆꯤꯡꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯂꯥꯏꯅ ꯎꯕ ꯐꯪꯗꯦ ꯄ꯭ꯔꯤꯗꯦꯇꯔꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯛꯆꯥꯡꯒꯤ ꯃꯩꯁꯥ ꯍꯥꯏꯕꯗꯤ ꯕꯣꯗꯤꯒꯤ ꯍꯤꯠ ꯇꯦꯝꯄꯦꯔꯦꯆꯔꯒꯤ ꯃꯇꯦꯡꯅ ꯎꯕꯅꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯔꯝꯃꯤ ꯑꯗꯨꯅ ꯇꯦꯟ ꯆꯤꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯦꯖꯔ ꯂꯥꯏꯠ ꯑꯍꯨꯝꯁꯤꯒꯤ ꯇꯥꯔꯦꯠ ꯑꯁꯤ ꯌꯩꯔꯛꯑꯦ ꯃꯁꯤꯕꯨ ꯅꯔꯨꯅꯗꯤ ꯃꯃꯥꯡꯗꯁꯨ ꯈꯪꯈ꯭ꯔꯕꯅꯤꯅ ꯅꯪ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯃꯤ ꯑꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯗ ꯄꯥꯜꯍꯧꯗ꯭ꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯠꯇꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯌꯥꯡꯕ ꯍꯦꯟꯕ ꯃꯑꯣꯡꯗ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯥꯏꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯔꯨ ꯑꯁꯤ ꯍꯧꯖꯤꯛ ꯍꯟꯕ ꯂꯩꯇꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯕꯨꯁꯨ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯅꯔꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡꯁꯤ ꯂꯥꯡꯗ ꯅꯦꯠꯂꯨꯕꯗꯒꯤ ꯊꯨꯔꯦ ꯃꯐꯝꯁꯤꯗ ꯊꯨꯔꯤꯕ ꯂꯥꯡ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯨꯏꯗꯁꯨ ꯊꯨꯔꯝꯕ ꯂꯥꯡ ꯑꯃꯗꯤ ꯏꯔꯣꯏ ꯀꯌꯥꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯂꯩꯔꯝꯕ ꯂꯥꯡ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯅꯔꯨꯅ ꯆꯩꯅꯥꯈꯨꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯂꯥꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛꯁꯤꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯥꯡꯒꯤ ꯌꯣꯠꯂꯤꯁꯤ ꯃꯥꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯔꯨꯒꯤ ꯃꯥꯏ ꯃꯌꯥ ꯅꯛꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯁꯤꯒꯤ ꯈꯔ ꯆꯥꯎꯈꯠꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯥꯏꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐ꯭ꯔꯦꯟꯁ ꯇ꯭ꯔꯦꯗꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟꯁꯀꯤ ꯂꯂꯣꯟꯕ ꯃꯤ ꯉꯥꯛꯇꯅꯤ ꯊꯥꯛꯂꯝꯂꯤꯕ ꯂꯥꯡ ꯑꯁꯤ ꯃꯈꯣꯏꯅꯅꯤ ꯅꯔꯨꯅ ꯂꯥꯡꯗ ꯊꯨꯔꯝꯂꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯔꯨꯗ ꯁꯨꯗꯨꯅ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯔꯨꯁꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯐꯝ ꯑꯁꯤꯗ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯐ꯭ꯔꯦꯟꯁ ꯇ꯭ꯔꯦꯗꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯂꯥꯡꯗ ꯊꯣꯛꯈꯤꯕ ꯃꯈꯣꯡꯒꯤ ꯑꯁꯣꯛꯄ ꯁꯔꯨꯛ ꯑꯁꯤꯁꯨ ꯃꯥꯅ ꯌꯦꯡꯖꯔꯝꯃꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯨꯏ ꯑꯣꯏꯔꯤꯕ ꯁꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯍꯨꯏ ꯁꯥꯔꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯟꯈꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯔꯦ ꯃꯥꯒꯤ ꯃꯅꯪꯒꯜꯗ ꯁꯥꯒꯤ ꯃꯎꯟꯅ ꯐꯨꯔꯤꯠ ꯑꯣꯏꯅ ꯂꯤꯠꯂꯤꯕꯁꯤꯕꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏꯅ ꯑꯣꯏꯔꯦꯀꯣ ꯌꯥꯝꯂꯕ ꯏꯔꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯤꯕꯗꯣ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯔꯨꯗ ꯅꯣꯡꯃꯩ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯂꯛꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯔꯨꯅꯁꯨ ꯁꯥꯎꯔꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠꯇ ꯈꯣꯠꯈ꯭ꯔꯦ ꯐ꯭ꯔꯦꯟꯁ ꯂꯤꯗꯔ ꯑꯁꯤꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯔꯐꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯝꯃꯤ ꯍꯧꯖꯤꯛ ꯔꯐꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯔꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯂꯣꯟ ꯑꯌꯥꯝꯕ ꯈꯪꯕ ꯑꯃꯗꯤ ꯉꯥꯡꯕꯁꯨ ꯉꯝꯃꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯣꯟꯁꯨ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯅꯔꯨꯒꯤ ꯂꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯇꯝꯃꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯖꯤꯕ ꯑꯃꯕꯨ ꯊꯤꯔꯤꯕꯅꯤ ꯃꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯑꯁꯪꯕ ꯏ ꯇꯩꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯏ ꯅꯔꯨꯅꯗꯤ ꯌꯦꯡꯕꯗꯇ ꯃꯁꯤ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯉꯁꯥꯏꯒꯤ ꯖꯤꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯎꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯔꯐꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯕꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯄ ꯅꯠꯇꯦ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯗꯨꯗꯤ ꯃꯥꯅ ꯍꯥꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯐ꯭ꯔꯦꯟꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯕꯟꯗꯤ ꯑꯃ ꯄꯨꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯕꯟꯗꯤ ꯑꯁꯤ ꯅꯔꯨꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯇꯥꯕꯦ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯅꯔꯨ ꯑꯁꯤꯁꯨ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯇꯥꯕꯦꯒꯤ ꯍꯛꯆꯥꯡꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯁꯣꯛꯍꯜꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯅꯔꯨ ꯑꯁꯤꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯔꯨꯒ ꯇꯥꯕꯦꯒ ꯑꯁꯤ ꯎ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯖꯤꯕ ꯑꯁꯤꯔꯥ ꯅꯪꯅꯁꯨ ꯅꯍꯥꯟꯗꯒꯤ ꯇꯥꯟꯅꯔꯤꯕꯁꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯕꯦꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯨꯇꯥꯃꯤꯌꯥꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯅꯔꯨꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯂꯝꯃꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯤꯗꯦꯇꯔꯅ ꯂꯣꯏꯅ ꯍꯥꯠꯀꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯒꯣꯜ ꯇꯣꯡꯂꯝꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯁꯛꯇꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯑꯅꯤꯁꯤꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯔꯨꯒ ꯇꯥꯕꯦꯒ ꯑꯁꯤ ꯃꯈꯣꯏꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤ ꯊꯥꯗꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔꯅ ꯂꯪꯂꯛꯄ ꯇꯥꯕꯅ ꯃꯍꯥꯛꯄꯨ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯉꯥꯜꯁꯤꯡ ꯐꯨꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯂꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯇꯥꯕꯦꯒ ꯅꯔꯨꯒ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥ ꯆꯪꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯕु ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯃꯥꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯄ ꯅꯠꯇꯦ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯣꯏꯗꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯠꯇꯕꯅꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯂꯝꯗꯅ ꯃꯥꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩ ꯑꯁꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯟꯕꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯂꯝꯗꯅ ꯆꯠꯈꯤꯕꯅꯤ
ꯍꯧꯖꯤꯛ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯑꯩꯅ ꯅꯣꯡꯁꯥ ꯑꯃ ꯍꯥꯠꯈꯤꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈꯤꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯣ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯅꯪꯅ ꯎꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯁꯤ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯈꯤꯕꯅꯤ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯁꯣꯜꯍꯟꯅꯕ ꯂꯝꯕꯤ ꯑꯁꯤ ꯅꯪꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯖꯤꯕꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯥꯝꯕꯩ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤꯗꯤ ꯁꯤꯕ ꯅꯥꯏꯔꯝꯒꯗ꯭ꯔꯥ ꯅꯥꯏꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗꯒꯤ ꯏ ꯊꯣꯛꯂꯤꯕ ꯑꯁꯤꯅꯗꯤ ꯃꯥꯁꯨ ꯍꯥꯠꯄ ꯌꯥꯕ ꯖꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯥꯁꯨ ꯁꯤꯕ ꯅꯥꯏꯕ ꯖꯤꯕꯅꯤ ꯑꯁꯨꯝꯅ ꯇꯥꯕꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯔꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯁꯨꯝꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯎꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯂꯩꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯅꯦꯠꯂꯨꯔꯤꯕ ꯂꯥꯡ ꯑꯁꯤꯒꯤ ꯌꯣꯠꯂꯤꯁꯤꯡ ꯑꯁꯤ ꯆꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯨꯍꯜꯂꯦ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯊꯧꯔꯤꯒꯤ ꯂꯥꯡ ꯑꯃꯅ ꯑꯃꯨꯛ ꯃꯥꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯕꯨ ꯐꯥꯖꯤꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯃꯥꯒꯤꯁꯨ ꯂꯥꯡꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃꯕꯨ ꯆꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯅ ꯅꯦꯠꯂꯨꯔꯤꯕ ꯂꯥꯡ ꯑꯁꯤꯕꯨ ꯀꯛꯊꯠꯂꯝꯃꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯁ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯁꯤꯡꯅꯔꯨꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯅ ꯅꯦꯠꯂꯨꯔꯤꯕ ꯂꯥꯡ ꯑꯁꯤ ꯂꯪꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤꯁꯨ ꯁꯤꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤꯕꯨ ꯈꯜꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨꯒ ꯇꯥꯕꯦꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯆꯤꯡꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯄ꯭ꯔꯤꯗꯦꯇꯔꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯇꯥꯕꯦꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤ ꯃꯈꯥꯗ ꯆꯠꯊꯔꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤ ꯃꯈꯥꯗ ꯅꯦꯝꯊꯔꯛꯂꯒ ꯍꯧꯖꯤꯛ ꯅꯔꯨꯅ ꯆꯤꯡꯁꯤꯟꯈꯤꯕ ꯂꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤꯕꯨ ꯀꯛꯊꯠꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯁ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔꯗ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨ ꯑꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯥꯏꯈꯨꯝ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯊꯛꯇꯣꯔꯛꯄ ꯃꯔꯨꯅ ꯃꯁꯥꯗ ꯄꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯎꯞꯂꯤꯕ ꯃꯥꯏꯈꯨꯝ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯆꯪꯗꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯂꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯁꯤꯜ ꯄꯨꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤꯕꯨ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯅꯔꯨꯅ ꯂꯥꯡ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯗꯨꯝ ꯑꯃ ꯊꯥꯗꯔꯒ ꯂꯥꯡ ꯑꯁꯤ ꯆꯞꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯊꯧꯔꯤ ꯑꯁꯤ ꯀꯛꯊꯠꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯖꯍꯧꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯎ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯦꯜꯂꯝꯃꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯇꯥꯕꯦꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯀꯦ ꯇꯧꯏ ꯅꯔꯨꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯒꯣꯜ ꯈꯔ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯅꯔꯨꯅꯁꯨ ꯑꯩꯒꯤ ꯍꯨꯏ ꯁꯥꯔꯤꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯇꯣꯈꯥꯏꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯎꯁꯤꯡꯗ ꯆꯣꯡꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯌꯥꯁꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯃꯥꯏꯁꯤꯗ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯊꯥꯗꯗꯨꯅ ꯊꯝꯂꯝꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯉꯛꯄꯅꯤ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯄꯥꯏꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯍꯨꯝ ꯊꯣꯔꯛꯂꯦ ꯃꯁꯤꯕꯨ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯛꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯕꯣꯝꯁꯤꯡ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨ ꯑꯁꯤ ꯃꯥꯒꯤ ꯍꯨꯏ ꯁꯥꯔꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯀꯦꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯖꯒꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯔꯨꯅ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯍꯨꯏ ꯁꯥꯔꯤꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯃꯥꯅ ꯎꯏ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯍꯨꯏ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯕꯒꯤ ꯃꯍꯨꯠꯇ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯅꯔꯨꯅ ꯈꯪꯍꯧꯗꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯔꯨ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯂꯥꯂꯣꯡ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯔꯤ ꯄꯥꯟꯕ ꯁꯤꯡꯖꯪ ꯃꯆꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯦꯟꯁ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯨꯏ ꯁꯥꯔꯤꯕꯨ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯆꯦꯜꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯁꯣꯛꯄꯅ ꯄꯤꯛ ꯊꯜꯂꯦ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨꯁꯨ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯥꯞꯇꯨꯅ ꯐꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯔꯐꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯔꯐꯦꯜꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯤ ꯇꯨꯞꯂꯝꯂꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯉꯣꯟꯗꯗꯤ ꯑꯁꯣꯛ ꯑꯄꯟ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯔꯨꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯇꯨꯞꯍꯜꯂꯝꯂꯤꯕ ꯑꯁꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯂꯪꯂꯛꯄ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯅꯤ ꯃꯁꯤꯕꯨ ꯅꯔꯨꯅ ꯂꯧꯊꯣꯛꯄꯤꯔꯦ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯥꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯔꯥꯐꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯀꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤ ꯒꯟ ꯄꯥꯎꯗꯔ ꯑꯁꯤ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯀꯗꯕꯅꯤ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯗꯦ ꯋꯥꯟ ꯍꯥꯞꯄꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯆꯥꯡ ꯆꯞ ꯆꯥꯕꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯅꯔꯨꯅꯁꯨ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯄ ꯍꯩꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯖꯔꯝꯃꯤ ꯔꯥꯐꯦꯜꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯔꯨꯅ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯥꯟꯕꯤꯒꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯄꯤꯖꯔꯝꯃꯤ ꯃꯁꯤ ꯆꯥꯔꯨꯕꯗꯒꯤꯗꯤ ꯔꯥꯐꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯏꯪꯕꯗ ꯂꯣꯏꯈ꯭ꯔꯦ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯎꯆꯦꯛ ꯀꯌꯥꯅ ꯄꯥꯏꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯛꯄꯗꯒꯤ ꯅꯔꯨꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯐꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯥꯗꯣꯛꯄꯤꯔꯒ ꯆꯠꯄꯤꯈꯤꯅꯨ ꯍꯥꯏꯖꯔꯝꯃꯤ ꯃꯇꯨꯡꯗ ꯔꯥꯐꯦꯜꯅ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯃꯥꯒꯤ ꯁꯦꯞ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯣꯜ ꯑꯃ ꯊꯥꯔꯛꯂꯦ
ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤꯕ ꯁꯥꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯦ ꯃꯥꯅ ꯎꯔꯤꯕꯁꯤꯗꯤ ꯍꯤꯠ ꯇꯦꯝꯄꯔꯦꯆꯔꯒꯤ ꯃꯇꯦꯡꯅ ꯎꯕ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯉꯛꯂꯤꯕꯗꯤ ꯔꯐꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯅꯔꯨꯅ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯍꯥꯏꯕ ꯄꯥꯟꯕꯤꯗꯨꯒꯤ ꯂꯩꯅꯥ ꯄꯤꯖꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯐꯦꯜꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯏꯪꯊꯈꯤꯕ ꯑꯗꯨꯅꯅꯤ ꯃꯔꯝ ꯑꯁꯤꯅ ꯕꯣꯗꯤ ꯍꯤꯠ ꯇꯦꯝꯄꯔꯦꯆꯔ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯤꯗꯦꯇꯔꯅ ꯔꯐꯦꯜꯒꯤ ꯍꯛꯆꯥꯡꯁꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯐꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯁꯇꯤ ꯍꯤꯠ ꯇꯦꯝꯄꯔꯦꯆꯔꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯔꯐꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯅꯔꯨꯅ ꯎ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯩꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯄ꯭ꯔꯤꯗꯦꯇꯔꯅ ꯔꯐꯦꯜꯒꯤ ꯍꯛꯆꯥꯡꯁꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯥꯏ ꯃꯥꯅ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯄꯤꯖꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔꯅ ꯔꯐꯦꯜꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯎꯕ ꯐꯪꯗꯕꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯗꯦꯇꯔꯁꯤꯅ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡ ꯑꯁꯤꯅ ꯔꯐꯦꯜꯒꯤ ꯈꯣꯡ ꯅꯦꯠꯂꯨꯕꯗꯒꯤ ꯔꯐꯦꯜ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯔꯐꯦꯜ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯔꯨꯒꯤ ꯍꯨꯏ ꯑꯣꯏꯔꯤꯕ ꯁꯥꯔꯤ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗ ꯈꯣꯡꯖꯤꯜꯂꯝꯃꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯇꯨꯅ ꯍꯨꯏ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯕꯦꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯀꯣꯛꯀ ꯊꯣꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯥꯁꯛ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯦꯖꯔ ꯂꯥꯏꯠꯀꯤ ꯇꯥꯔꯒꯦꯠ ꯀꯥꯞꯊꯣꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯂꯛꯂꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤꯅ ꯎ ꯑꯃꯗ ꯌꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯍꯨꯏꯗ ꯀꯥꯞꯄ ꯃꯇꯝꯗ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯅꯥꯀꯜꯗ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯎꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯅꯔꯨꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯥꯏꯈꯨꯝꯗ ꯌꯥꯎꯔꯤꯕ ꯂꯦꯖꯔ ꯂꯥꯏꯠ ꯑꯁꯤꯅ ꯇꯥꯔꯤꯕ ꯃꯐꯝꯗ ꯃꯥꯅ ꯀꯥꯞꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯇꯥꯕꯦꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯥꯔꯒꯦꯠꯇꯤ ꯎꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯥꯞꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯇꯥꯕꯦꯗ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨꯅ ꯉꯁꯥꯏ ꯔꯥꯐꯦꯜꯅ ꯇꯥꯛꯂꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯕꯨ ꯍꯥꯟꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯎꯞꯁꯤꯟꯈ꯭ꯔꯦ ꯇꯥꯕꯦꯅ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔꯅ ꯃꯥꯒꯤ ꯁꯤꯜ ꯑꯁꯤꯅ ꯉꯥꯛꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯔꯨꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤ ꯍꯥꯜꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗ ꯀꯥꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯝꯃꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯥꯕꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯇꯥ ꯑꯁꯤ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔꯗ ꯌꯨꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯞꯇꯅ ꯇꯥꯕꯦꯅ ꯇꯦꯟꯖꯩ ꯀꯌꯥꯁꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯔꯨꯅꯁꯨ ꯅꯣꯡꯃꯩ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯔꯨ ꯍꯥꯟꯅꯕ ꯍꯣꯠꯅꯔꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯔꯥꯐꯦꯜꯅ ꯇꯥꯛꯂꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯅ ꯆꯨꯝꯅ ꯇꯧꯔꯨꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯄ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯇꯥꯕꯦꯅ ꯃꯥꯒꯤ ꯍꯩꯔꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯇꯥꯕꯦꯅ ꯃꯥꯕꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯇꯥꯕꯦ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯇꯥꯕꯦꯒꯤ ꯇꯨꯡꯁꯤꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯪꯂꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯥꯔꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯇꯥꯕꯦꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯖꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯔꯒꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏꯁꯤꯅ ꯃꯥꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯃꯤ ꯍꯧꯖꯤꯛ ꯅꯔꯨ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝꯕꯅ ꯑꯁꯨꯝꯅ ꯁꯤꯕꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯇꯥꯕꯦꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯇꯝꯊꯤꯔꯕ ꯇꯥ ꯑꯁꯤꯅ ꯃꯥꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯗꯦꯇꯔꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯔꯨ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯔꯨ ꯑꯁꯤ ꯀꯞꯄꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯔꯨꯒꯤ ꯃꯃꯥ ꯑꯔꯨꯀꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯅ ꯁꯥ ꯃꯎꯟꯁꯤꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯤꯔꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯊꯃꯣꯏꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯁꯤꯈꯤꯕꯁꯤꯗ ꯊꯃꯣꯏ ꯆꯥꯛꯅ ꯅꯔꯨ ꯑꯁꯤꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯔꯨꯒ ꯃꯥꯒꯤ ꯍꯨꯏ ꯁꯥꯔꯤꯒꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯐ꯭ꯔꯦꯟꯁ ꯀꯥꯡꯕꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯨꯔꯦꯜꯗ ꯃꯥꯏ ꯊꯥꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯃꯥꯕꯨ ꯀꯥꯞꯂꯒ ꯍꯥꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯞꯄ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯂꯥꯛꯂꯦ ꯉꯁꯥꯏ ꯃꯥꯒꯤ ꯕꯦꯛꯇ ꯍꯥꯞꯆꯤꯟꯈꯤꯕ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯂꯦ ꯐ꯭ꯔꯦꯟꯁ ꯅꯨꯄꯥ ꯑꯁꯤꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯊꯣꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤ ꯋꯥꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯀꯛꯊꯠꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯀꯛꯄ ꯃꯈꯣꯡꯁꯤꯗ ꯎꯁꯤ ꯀꯌꯥ ꯑꯃꯅꯁꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯎꯁꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯂꯩꯕ ꯎꯔꯦ ꯃꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯦ ꯅꯔꯨꯁꯨ ꯃꯩ ꯍꯧꯒꯠꯂꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯁꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯑꯩꯁꯨ ꯅꯨꯄꯥꯗꯧꯅ ꯁꯥꯗꯥꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯅꯔꯨꯅ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯍꯥꯏꯔꯤꯕ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯂꯩꯅꯥ ꯈꯔ ꯆꯥꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯈꯔ ꯏꯪꯊꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯃꯥꯕꯨ ꯎꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯃꯃꯥꯡꯗ ꯈꯪꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯟꯁ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯔꯨ ꯍꯥꯟꯅꯕ ꯍꯣꯠꯅꯔꯤ ꯅꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯖꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯅꯪ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯟꯁ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩꯁꯤ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯔꯨꯅ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯊꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯑꯁꯤꯁꯨ ꯀꯥꯞꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯅꯔꯨꯕꯨꯗꯤ ꯎꯕ ꯐꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯅ ꯑꯣꯔꯦꯟꯖ ꯇꯣꯠꯁꯤꯌꯥ ꯍꯥꯏꯔꯤꯕ ꯄꯥꯟꯕꯤꯗꯨꯒꯤ ꯂꯩ ꯆꯥꯈꯤꯕ ꯑꯗꯨꯅꯅꯤ
ꯃꯥꯒꯤ ꯏꯁꯤ ꯏꯪꯊꯈ꯭ꯔꯕꯅꯤꯅ ꯕꯣꯗꯤ ꯍꯤꯠ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯕꯨ ꯎꯕ ꯐꯪꯗꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯐ꯭ꯔꯦꯟꯆ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯁꯤꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯈꯨꯟꯒꯠꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯥꯔꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯨꯟꯅ ꯑꯦꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯥꯔꯨꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤꯗꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯥꯌꯣꯛ ꯑꯁꯤꯁꯨ ꯃꯈꯥꯗ ꯇꯥꯔꯦ ꯃꯁꯤꯕꯨ ꯅꯥꯔꯨꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯔꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯀꯌꯥ ꯁꯦꯝꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯌꯣꯛ ꯑꯁꯤꯁꯨ ꯃꯐꯝ ꯆꯥꯅ ꯈꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯅꯥꯔꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯤ ꯏ ꯈꯔ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯕꯨ ꯐꯥꯅꯕꯁꯨ ꯍꯣꯠꯅꯔꯤ ꯇꯥꯔꯤꯕ ꯏꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯇꯥꯔꯝꯂꯤꯕ ꯏꯁꯤꯗꯤ ꯐ꯭ꯔꯦꯟꯆ ꯅꯨꯄꯥꯗꯨꯒꯤ ꯑꯀꯛꯄ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯆꯪꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄ꯭ꯔꯤꯗꯦꯇꯔ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯖꯤꯕ ꯑꯃꯅꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯂꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯇꯣꯛꯈꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯎꯁꯤꯒꯤ ꯃꯊꯛꯇ ꯅꯥꯔꯨ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯥꯔꯨꯅꯁꯨ ꯃꯥꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤꯗ ꯊꯨꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗ ꯍꯟꯖꯤꯟꯅ ꯁꯤꯡꯖꯪꯅ ꯌꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯅꯥꯔꯨꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯂꯦ ꯃꯥꯒ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯑꯁꯣꯛꯄꯅ ꯄꯤꯛ ꯊꯜꯂꯦ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯇꯥ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯅꯥꯔꯨꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯔꯨꯒꯤ ꯁꯥꯔꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯪꯂꯤꯕ ꯇꯥ ꯑꯁꯤ ꯅꯥꯔꯨꯗ ꯄꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯅꯥꯔꯨ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯅꯥꯔꯨꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯃꯥꯏ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯕु ꯉꯁꯥꯏ ꯃꯥꯅ ꯃꯆꯤꯜ ꯇꯨꯝꯂꯕ ꯆꯩꯁꯤꯡꯅ ꯁꯦꯝꯈꯤꯕ ꯂꯥꯡ ꯑꯁꯤꯗ ꯁꯣꯛꯍꯜꯂꯝꯃꯤ ꯅꯥꯔꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯃꯁꯥꯃꯛꯀꯤ ꯇꯥ ꯑꯁꯤ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯁꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯁꯥꯃꯛꯀꯤ ꯇꯥ ꯑꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯇꯠꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯄ꯭ꯔꯤꯗꯦꯇꯔ ꯃꯁꯥꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯇꯠꯂꯤꯕ ꯈꯨꯠ ꯑꯁꯤꯗ ꯃꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯇꯥ ꯑꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔꯗ ꯊꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕु ꯇꯥ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯞ ꯍꯣꯡꯖꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯔꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯃꯥꯒꯤ ꯁꯤꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯔꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯥꯔꯨꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯂꯥꯂꯣꯡ ꯀꯌꯥ ꯅꯤꯡꯊꯤꯅ ꯍꯩꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯅꯥꯔꯨꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯔꯨꯒꯤ ꯆꯔꯝ ꯑꯁꯤ ꯀꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯥꯔꯨꯅ ꯍꯩꯁꯤꯡꯕꯗꯒꯤ ꯅꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯁꯤꯜ ꯑꯁꯤꯕꯨ ꯅꯨꯡ ꯑꯅꯤ ꯀꯥꯔꯛꯇ ꯆꯞꯇꯨꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯝꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯜ ꯑꯁꯤꯅ ꯃꯥꯒꯤ ꯆꯔꯝꯗ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯃꯁꯤꯗꯒꯤ ꯅꯥꯔꯨꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯌꯥꯝꯕ ꯊꯨꯗꯦꯛꯂꯒ ꯊꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯁꯨꯝ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯆꯥꯟꯅꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯃꯥꯒꯤ ꯁꯥꯔꯤ ꯍꯥꯏꯔꯤꯕ ꯍꯨꯏꯁꯤꯅ ꯃꯔꯤ ꯄꯥꯟꯕ ꯁꯤꯡꯖꯪ ꯑꯁꯤ ꯆꯤꯛꯇꯨꯅ ꯂꯩꯕꯁꯤ ꯅꯥꯔꯨꯅꯁꯨ ꯎꯔꯦ ꯃꯥꯅ ꯍꯨꯏ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯁꯤꯡꯖꯪ ꯑꯁꯤ ꯄꯨꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯄ꯭ꯔꯤꯗꯦꯇꯔꯅ ꯍꯨꯏꯁꯤꯗ ꯌꯦꯡꯂꯤꯉꯩ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯡꯖꯪ ꯑꯁꯤ ꯂꯧꯔꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯈꯠꯇꯨꯅ ꯁꯤꯡꯖꯪꯗ ꯌꯥꯎꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯃꯥꯒꯤ ꯆꯔꯝꯗ ꯌꯦꯠꯁꯤꯜꯂꯝꯃꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯒ ꯃꯔꯤ ꯑꯁꯤꯗ ꯆꯤꯡꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯕꯣꯛ ꯄꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯅꯥꯔꯨꯅꯁꯨ ꯇꯥꯔꯨꯕ ꯑꯔꯦꯡ ꯄꯨꯊꯕ ꯂꯩꯈꯣꯝ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯈꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯅꯥꯔꯨꯅ ꯈꯜꯂꯤꯕꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯁꯤꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯗꯤ ꯁꯤꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯈꯣꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯦ ꯍꯧꯖꯤꯛ ꯅꯥꯔꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯟꯅꯗꯒꯤ ꯅꯥꯔꯨꯅ ꯂꯥꯡ ꯑꯃ ꯊꯥꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯈꯪꯕ ꯅꯠꯇꯦ ꯅꯥꯔꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯍꯤꯡꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯦꯝ ꯇꯧꯔꯨꯕꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯅꯥꯔꯨꯅ ꯊꯝꯈ꯭ꯔꯕ ꯃꯥꯌꯣꯛ ꯑꯁꯤꯗꯒꯤ ꯂꯦꯖꯔ ꯂꯥꯏꯠ ꯀꯥꯞꯊꯣꯔꯛꯇꯨꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯒꯤ ꯀꯣꯛ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯕꯨ ꯃꯁꯥꯅ ꯈꯪꯖꯗꯕꯗꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯔꯨꯗꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯌꯣꯠꯆꯩ ꯑꯁꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯎꯔꯛ ꯑꯁꯤꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯂꯦꯖꯔ ꯂꯥꯏꯠꯅ ꯇꯥꯔꯒꯦꯠ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯀꯣꯛꯃꯛꯇꯗ ꯃꯁꯥꯃꯛꯀꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯌꯨꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯄ꯭ꯔꯤꯗꯦꯇꯔ ꯑꯁꯤꯅ ꯁꯤꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯥꯔꯨ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯔꯨꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯅꯥꯔꯨꯅ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯅꯥꯔꯨꯒꯤ ꯃꯃꯥ ꯑꯔꯨꯀꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯝꯃꯤ ꯅꯥꯔꯨꯅ ꯑꯀꯛꯄ ꯄ꯭ꯔꯤꯗꯦꯇꯔꯒꯤ ꯃꯀꯣꯛ ꯑꯁꯤ ꯄꯨꯔꯛꯇꯨꯅ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯊꯥꯗꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯁꯤꯁꯨ ꯈꯨꯂꯥꯛꯄꯁꯤꯗ ꯄꯤꯁꯤꯜꯂꯝꯃꯤ ꯃꯁꯤꯕꯨ ꯈꯨꯂꯥꯛꯄꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅꯁꯨ ꯌꯦꯡꯖꯔꯝꯃꯤ ꯍꯧꯖꯤꯛ ꯅꯥꯔꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯈꯨꯗꯣꯡꯊꯤꯕꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯅꯥꯔꯨꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯁꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯈꯨꯂꯥꯛꯄ ꯑꯁꯤꯅ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯖꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯕ ꯆꯩ ꯑꯁꯤꯕꯨ ꯑꯦꯋꯥꯔꯗꯀꯤ ꯃꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯅꯥꯔꯨꯗ ꯁꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯅꯥꯔꯨꯅ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯀꯨꯇꯥꯃꯤꯌꯥ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯅ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯍꯨꯏ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯔꯤ ꯑꯁꯤꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯔꯨꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ
ngasi ai ge explanation si kam do boge haibu comment box ta thambiramu aina haibu da soikiba lanchiba madi si thau yaw matam da mayam da ngak piu haibu wafam thamjari video bu like tawsu kaupi ganu matawsuna international movie singi manipuri da explanation tabina bagi damak ta igi movie story manipur haibu channel si bu subscribe tawbiu masiga loina ngasi gi video si matang sta loisin jarage sanjit sharma na mayam bu amuk na khurumjari